ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏ 14ꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯃꯦꯗꯜ 18 ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ꯫ Ministry of Youth Affairs and Sport, Government of India ꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯥꯈꯣ ꯏꯟꯗꯤꯌꯥ ꯀꯤꯛꯕꯣꯛꯁꯤꯡ ꯐꯦꯗꯔꯦꯁꯟ ꯑꯃꯗꯤ ꯁ꯭ꯄꯣꯔꯠ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯁꯥꯏ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯑꯁꯥꯝ ꯁ꯭ꯇꯦꯠꯀꯤ ꯗꯤꯕ꯭ꯔꯨꯒꯔꯗ ꯀꯦꯗꯦꯠ, ꯖꯨꯅꯤꯌꯔ, ꯁꯤꯅꯤꯌꯔ ꯑꯃꯗꯤ ꯃꯥꯁꯇꯔ ꯌꯥꯎꯗꯨꯅ ꯏꯚꯦꯟꯠ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯋꯨꯃꯦꯟ ꯀꯤꯛꯕꯣꯛꯁꯤꯡ ꯂꯤꯒ 2023-2024ꯗ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯒꯣꯜꯗ 13, ꯁꯤꯜꯚꯔ 3 ꯑꯃꯗꯤ ꯕ꯭ꯔꯣꯟꯖ 2 ꯂꯧꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 6 ꯑꯃꯗꯤ 8ꯇ ꯁꯥꯟꯅꯈꯤꯕ ꯈꯦꯂꯣ ꯏꯟꯗꯤꯌꯥ ꯋꯨꯃꯦꯟ ꯀꯤꯛꯕꯣꯛꯁꯤꯡ ꯂꯤꯒ 2023-2024 ꯑꯗꯨꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯁꯥꯟꯅꯔꯣꯏ 8 ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯥꯟꯅꯔꯣꯏ 13ꯅ ꯁꯔꯨꯛ ꯌꯥꯈꯤꯕꯅꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯁꯥꯟꯅꯔꯣꯏ 8ꯅ ꯒꯣꯜꯗ 8, ꯁꯤꯜꯚꯔ 2, ꯕ꯭ꯔꯣꯟꯖ 1 ꯂꯧꯗꯨꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯁꯥꯟꯅꯔꯣꯏ 13ꯅ ꯄꯨꯟꯅ ꯃꯦꯗꯜ 18 ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈꯤ꯫